पुनमकपु तराम नोक्सरी ngasigi maroiba pawamdang myamda pawdamjari mai kannanaba worker lising tara mari plan marphu mari amadi firefighter gari lising amaga sahum yankai mari sizinaduna hotnarabasu Los Angeles ki mai kanba ngamdre conspiracy theory su lamai gumna sandorokli sayolama hena sakliba Los Angeles ki mai kannanaba worker lising tara mari plan marphu mari amadi fire brigade gari lising amaga sahum yankai mari sizinaduna honajarabasu kanba ngamdre sayrakasida mai ase atamnana miyoi kharana kanaba phangnabagi tharakhiba maini haina America da conspiracy theory su lamai gumna sandorokduna amana amabu maral chauna sinaduna asauba lanjau amasu tholakre haujuk phawbada puna ekar lising ni phuromgi lammai sakduna lupa crore lakh 16 romgi lanthum mang takre laibak thibadi sakliba mai numit kharani asida amukka hengalaklagani hairi Hollywood ki sangnai raba actor Tom Hanks ki yum yauna billionaire director actor kaya gi yum su sakpada yaukri California gi Los Angeles ta sayol ama hena kanbangam dana sakli ba mai asida Hollywood ki sangnai raba actor Tom Hanks ki yum yauna film industry asigi maming lairaba director actor amadi celebrities kaya gi yum su sakpada yaukri loinana America gi vice president Kamala Harris ki yum mai saklakli ba mafam da laibana pochai pumnamak sapagadaba mafam da puthokre miyoi kunmari sikraba Los Angeles ki mai miyoi kharana masagi kana bi yenglaga tharkhiba mai ni miyoi kunmari rom sikraba madi yum lising tara nipan hena saktuna punna lupa crore lakh 16 gi lanthum mang takhibaga loinana miyoi lakh kaya leifam leidabagi awaba sauna mayok na ringai sayrakasida Los Angeles ta kanbangam dana sakliba mai ase miyoi kharana masagi kana na ba yenglaga thakhiba mai ni haina mafam kaya dagi lepa leidana phongdok narakli America gi social media da akan mamong de miyoi kharaga manarga mai ase direct energy weapon sinaduna commission phawbo piduna lam lawsanana bagi damak thagalakhiba mai ni haina phongdok narakli amaromdana X account da Biden gi government WEF amadi BlackRock kamanaraga aron balalong amagi makhada military grade DEWSC naduna amadi 15 minute cities ki project ki damak mai tharakibani haina maikai kayadagi lepa leitana phongdok narakli loinana miyoi kharana di maming lairaba America gi rapper DD Thomas kamari lainai hairi rapper DD prostitute amadi KKTRing gi maral da haujik yel da lairibani mangon da siriba maral sigi thabak thorom singda Hollywood ki maming lairaba actor producer director amadi celebrity kaya yauri maram aduna makoina tawkiba aranba thabak sing adugi khudam sangdam sing mapung phana muthat anabgi damak Los Angeles ta miyoi kharana mai tharakibani haina su phongdok narakli adubu haujing makki oina di mai ase kanana karigi damak amadi kadai dagi tharakibano haibagi sap saba maram khangba ngamdri lainga na maram khangdok na naba kanna honari sayola ma hena sakhalakliba maidagi thoklakhiba maikuna nungsit hu selalakpana maram oiraga Los Angeles ki nungsit ki phibam EQI 350 gi mathakta laikre pungda kilometer 130 gi sang da sitliba Santa Sana hairiba nungsit asina su sakliba mai asida amukka hena mapangan kankhal halakpani pung kharagi matungda Los Angeles ki khwaidagi tangba city singda su mai asai yorakragani haibagi report amana phongdorokli Maiku yauna hu senba nungsit sandorokpadagi Los Angeles ki school college sing laingak na thong lolhan kre Saurakna kilometer samaga nipu manga rompak samna lepa leitana salkliba maidagi tholakpo hu selaba maiku sing amadi nungsitna maram oiraga Los Angeles ki school college sing mafam adugi administration na thong lolhan kre amaromda sayolama helaklaba sakliba mai kanba ngamdriba se Biden gi laingak yauriba lusingba sing matik sadabadagi ni haina Donald Trump na Democratic Party na sauna maran sikre loina na India gi Bollywood ki maming lairaba US ta mayum pan khraba female actor kharagi yum su mai sakpa asida yaurpa yana leire haidi